ngasi ki topic ta aikoina karamna silver gold diamond promotion yogani aduga promotion asina aikoida kari kana bage habadagi matangdani ay Ashok Kumar Singh mayam punokbu taramna okchari video si hobudagina loiba fawba yengbirga kana basing lobigani haina thajai. Okay, let's start. Video asigi ahuba maktada ngasigi topic asi aikoigi brother next money leader Mr. Jameson Ningthaujana video gi comment amada takpirapagi matungina video asi share tawjabani. Brother John Sam Ningthaujabu haininga litna thagachari aduna mayamna video yengbiraba matungda karigumba topic anauba amadi aigi video da asweba yawrabasu comment da takpirau comment adu clear tawjage. Haujik brother Jameson na comment takpirapadu karino haibadu mayamda pathokchage. Iyambagi video singbu loine yengjai yamna nungai adubu iyambada request amata tawjage madudi next money da silver rank yaudriba level 10 makhada upgrade tawrakpa singdagi income khangjade. Silver rank yauragadi 1% phangani hai adubu silver rank yaubada upgrade tawrakpa singdagi income phangadra natraga company na tongana pirakpa leibara makha tana level taramathoi taranithoi tarahumdoi level da phanggadaba singdu silver yorakanda phangadra masigi matangda video matik amatang iyambana chanbiduna sembiraglabadi yamna nungai gani haina comment bibirai masigi damakta inau Jameson Ningthaujabu yamna thagachari mayam video sikhal sangadore saubiganu loiba fawba yengbiu. Ahanba maktada next money company da promotion silver gold diamond amadi crown diamond karamna amadi kanaba singi matangda haijage. Silver oinabagi damakta aikoina direct 5 member join tohanba darkar oigani adugi matungda 5 member adugi manungda kanagumba amana haibadi 11 khudingi amamam join tawraga 10 11 yoga targadi silver oigani. Silver oibagi darkar oibadu karino haibadu haijage aikoina silver oidri fawba 10 11 fawba income phangani haibadi level 1 da lupa tarabanga level 2 da lupa kontra level 3 da lupa nifumanga level 4 da lupa humfu level 5 da lupa humdramanga level 3 da lupa mogdra level 3 da chamaga manga level 9 da chamakun level 8 da lupa chamakuntra manga aduga level 10 da chamayangkhai haina member khudingdagi akoina phangani adubu level 10 gi matungda kanagumba amana upgrade ID torpa targadi maduda koin income phangoi matam aduda akoina silver oiba tangai fadna darkar oigani aduga silver oibagi kanabana akoina 10 11 gi matungda haibadi 11 11 dagi hauraga unlimited 11 khudingda 1% of lising ama chonga dagi haibadi lupa taramanga member khuding dagi phangani aduna promotion asi lobo yamna darkar oi masigidama akoina member manga bu direct compulsory join tohon darkar oigani aduga 10 11 fawba member amam leiba darkar oigani aduga haujik ai tentakna gold diamond crown diamond gi matang da haijake gold oina bagi damakta direct silver manga oiba darkar oigani aduga phangadaba benefit na 2% of rupa lising ama chonga haibadi member khudindagi lupa kunthra phangani unlimited fawba diamond oina bagi damakta aigi tongan tongan ba lekta gold manga leiba darkar oigani haibadi aigi direct oidraga su yagani aduga magi phangadaba benefit na 3% of lupa lising ama chonga haibadi lupa nifu manga per member dagi phangani. Crown diamond oina bagi damakta ahan level da manga ani suba level da kun manga ahum suba da cham kun manga aduga mari suba da chatruk kun manga gi member oiba darkar oigani matam sida koina phanggaduriba benefit na 1% of company gi turnover dagi haibadi company da any jaga amadagi joining amadagi lupa taraga manga phangani masi all india manungda joining amadagi phanggadaba income ni aduna high riba income sing ase koina phangnabagi damakta promotion asi lobo darkar oigani aduna promotion asi launabagi damakta koina ahanbada team chahonba amadi isana isabu motivate oiraga team semba yamna darkar wafam asi leibana akoina joining khudimakta anobu leader khudingda akoina haijabadi sungchoi choi debida hana manga direct join tobiu aduga manga na manga haibadi ko manga na manga gi haibadi manga na manga gi copy tobiraga makha kumdaragadi yamna chawning kamsing si phangani aduna joining khudimakta anobu leader khudimangna join tohliba mayamda ahanbada mi manga direct join tohonbiu adugi matungda makhoi singbu mateng pangboina makhoi gi plan da amadi makhoi na toriba thabak singda mateng pangbiraga yamna thuna chawkhana bhonna biu haina mayamda request tawjari aduga mayamda wafam makta haijage thabak khuding khara serious lobiba amadi patient leiba darkar oigani mipung khuding success oigani haiba leite adubu honorgadi mai pakani aigi asengba oina hairabada ngasi aina tha 10 amadi 13 fawbada lupa lakh ani makhai gi income next money digi fangjare
अदुबु अइना फंगिबा इनकमसिंग अमदि अइना फंगिबा इमेज असिदा अवाबा कया थेंगनख्रिबनी युमगी मीना चैबा फावबा यावरिबनी डाउनलाइन सिंगी प्रॉब्लम कया कंपनी की सिस्टम अमदि सर्वर प्रॉब्लम कयादा तोकनिंगबा नुंगाइतबा साउंडबा कया यावरिबनी अदुबु एस ए नेटवर्कर अइना खंजै नेक्स्ट मनी गा अतै कंपनी गा यामना खेनै मसिदा इंस्टॉल पेआउटनी अदुगा लाइफ टाइम लेगदब कंपनी होइबा मरमना अदुगा अमुकसु हाइरिबा कंपनी असिदा कनागुमना कन्न होनरगा था अमदा नेक्स्ट मनी दगी लुपा लाख अनि लुपा लाख अहुम लुपा लाख मरी फावबा फंगनरी ngasi फावबदा अखोइने मसी इसेंग सेंगना लाइफ त उनरबा ngaktani aduna मखोइ सिंगना होनखिबा अमदि मखोइने ngasi यौरगलिबा स्टेज असि अखोइने करिगी यौबा ngamloidoribano हाइना इसाना इसाबु मोटिवेट तौजै अमदि कन्ना होननिंगबा पोगी मसीनी आइगी असेंगबा सीक्रेट ऑफ सक्सेस अदुगा हौजिक आइगी टीम मसी चौराकना मी लिसिंग तरा तरुका चहुम कुनगनी पान यौरे मसीदा अपग्रेड तौबना लिसिंग अहुमगा चहुम हुमद्रागा माथोइनी अदुगा तौरकदबना लिसिंग तरा निथोइगा चमापन यांखै तरेतनी मसीगिदमक मयाम पुमनमकपु थागतचरी आई होप जॉनसन निंगथौजा अमदि मयामदा कानब खरदंग वीडियो सिना पिरंगनी हाइना खल्ली चैनल सिबु अनौबु यंगबिबसिंगना सब्सक्राइब तौबियु लोइना बेल आइकन नंबियु मयामदा आइगी वीडियो सिंगी नोटिफिकेशन यौनबगिदमक्ता अदुगा मयामदा खर कानबा अमदि दरकार ओइबो ओइरगदि मयाम पुनमंगना प्लीज लाइक अमदि शेयर तौबु काउबिगनु अदुगा हेन्ना मखाताना खंगनबगिदमक्ता नेक्स्ट मनी 1 year 1 crore हानगी वीडियो सिंग मपुंग फानी यंगबियु अदुगा मथक्ता आई बटन द थोलैबा सजेशन असिदा क्लिक तौबिरगा वीडियो सिंग यंगबिबसु यागनी ngasiगidi matang asi loisanjarage wish you all the best thank you